cybercrime police station, Manipur. Enjoy. Video title amadi intro yengda ma'am ai ngasi chattoiba tawdoise chawrappa amadi khangamani ado ma'am cybercrime report ti tawningba aduga tawbomje kadai no khangdaba singdasu si video si jalwen khangani aiju ahamane chattoise kamain tawdoino kedawdoino amta khangdri afumda yom matungda kamain tawbuno kari damakta no haibada ma'am punning nasi apage hujik si ID office ti ore si office se Baupurada lay somna Kalimai Mandir le ko aduga somna BSNL office ne aside changakadaba ado manungda sangaga video number ya yade adu hairage cybercrime ki case thokpa lergadi si mafam dida laga case to akoi report ihengadabane kadai jo hangdu jaroi cybercrime police station Manipur adu sida hangi Kenapa tang jadi wah, aku cybercrime di report tahu sih tahu betul tak? Oh. Atau, jadi ai, kenapa sih aku cybercrime di lagi cangure, aduh kamu ini lembo officer sing juga wari sana re, ada mungkin hari ini semaina komentar ko singse, sih kenapa doa ina aku IPC IPC section 509 the cingi, aduh na police station da, ai area buku aliba police station je, si doa ina report tahu adi matungda mi je phagat pe abagi option ma'am du moina lembak tawni na hai Imphal police station chalani aduga mu Imphal police station do ina report tawni Imphal police station yore silere superintendent of police reiza changaga report ama ihelaga manungda changa permission loroga ko nambe yargadi conversation sing do namake yadabu ergadi wari yena dum dirake silere Number ya, biar tahu kan guys lagi ke mam lagi. Makoi na hari jadi, yang cina lupa ke semua oleh me IPC section ke chapter 22 gi section 509 heba. Adu gi makha do ergadi 3 years imprisonment book tahu ya ba. Adu kamu adu na taba 3 months imprisonment tahu ya bagi sumber option me ama lay mana ji thare ba pot me am ji ko kai hai no kedore no ha de yum yor ko phana hai ra ge me am ainu ji chalu da khangjar ko khara me am da I share tok jaram ge ado akoi gi channel sing da videos da na traga message to koi gi comment bad comment or hate comment thar ko sing je si cybercrime da chingde adu bu mahak na thare ba message na traga comment to the criminal intimidation yaubo eraba Habdi say I'll end your whole career have gumbo natraga nupi obagi ikai khumna basibu insult to wahi yauraba adu itaragadi adu do akhoi IPC gi chapter number 22 gi section 509 gi makhada mioi adumba haiba mioi singdo adu dubu phabe ai 3 years imprisonment thambe ai adu gi mathakta fine thian basai yamna chawba crime da chinge sise aduna Semaina tahu biba mio yaubiragadi songi wahai sing do semtok na bokona view bad comment or hate comment pirakpa mio sing da ai personally nuai ta bogi sulaite aduga aina mokoi bu personally khangu so anta leite ada mokoi ju ai na tawribo mong da pakta dana natraga nuai ta ba yaudana soidana hairak poramgani ada somna seasonary ba wahai sing do da hojiki aina sai mamang da haigiba criminal intimidation bu ero natraga nupi bagi kai khumna bu insult to bu ero semba wahai sing je yaw bu eragadi semtok pio som du khangdadana crime ni khangdadana som season gi bo eram basu yai ado hojikti ai chatlure ai ju tanarure ado mokoina semba wahai sing ji crime da chingi nang report tongni gadi report to biro aduga mokoina dum phage na daina hai ado ai som ju khangdadana to bu eram gani na khalaga ko ai report ti tawjaramdre akhoi manipuri chil naw ngatne akhoi masen nusinana nusichana harau harau na myam punna leminasi ado kaigumba ai video singista yaning daba nuai taba yaure hergadi ahamba video thengnabada dum somna dum khangbigani ai sinupa ji video je yengning de have je dum somna dum phawbira dawne mathang video je subscribe to tawbiruranu ade bell icon nambiruranu adom da songi ai video sing je sungro tholo ado
ꯑꯩꯒꯤꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯕꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯑꯗꯩ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯒ ꯁꯨꯃꯥꯏꯅ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣ ꯅꯝꯕꯥꯅ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯒ ꯅꯝꯃꯒ ꯊꯥꯒꯠꯂꯤꯁꯦ ꯇꯧꯕ ꯉꯝꯖꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯩꯗꯃꯛꯇ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯃꯗꯤ ꯑꯕꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯔꯛꯄ ꯚꯤꯗꯤꯑꯣꯁꯤꯗꯗꯤ ꯑꯩꯒ ꯈꯪꯅꯖꯕ ꯑꯩꯒ ꯈꯔ ꯀ꯭ꯂꯣꯁ ꯑꯣꯏꯖꯕ ꯃꯌꯥꯝ ꯑꯩꯅ ꯎꯅꯖꯔꯒ ꯃꯈꯣꯏꯗꯁꯨ ꯁꯨꯃꯥꯏꯅ ꯀꯃꯦꯟꯁꯤꯡꯁꯦ ꯂꯥꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯃꯈꯣꯏꯒꯤꯅ ꯃꯣꯠ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯑꯩꯅ ꯅꯝꯖꯔꯛꯄꯅꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯗꯥꯁꯖꯟꯗ क्वेश्चन ꯑꯝꯇ ꯍꯪꯖꯒꯦ ꯍꯦꯠ ꯀꯃꯦꯟꯒꯤ ꯃꯇꯥꯡꯗꯅꯦꯕꯀꯣ ꯑꯗꯣ ꯗꯥꯁꯖꯟꯒꯤ ꯆꯦꯅꯦꯜꯁꯗ ꯍꯦꯠ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯂꯥꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ हेड कमेंट्स ꯑꯩꯉꯣꯟꯗꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯗꯥꯁꯖꯟ ꯁꯨꯃꯥꯏꯅ ꯍꯦꯠ ꯀꯃꯦꯟꯒꯨꯝꯕ ꯕꯦꯠ ꯀꯃꯦꯟꯒꯨꯝꯕ ꯄꯤꯔꯛꯄꯁꯤꯡꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯠ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯣ ꯗꯥꯁꯖꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤꯗꯤ ꯕ꯭ꯂꯣꯛ ꯇꯧꯕꯁꯦ ꯍꯥꯟꯅ ꯍꯜꯂꯛꯄꯅꯤꯅ ꯗꯥꯁꯖꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗ हेड कमेंट्स ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯀꯩꯒꯤꯅꯣꯗ ꯃꯤꯁꯤꯡꯁꯦ ꯋꯥꯈꯜ ꯑꯝꯇ ꯃꯥꯟꯅꯗꯦꯗꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯆꯥꯝꯃꯩ ꯃꯅꯨꯡꯗ ꯑꯅꯤꯒꯨꯝꯕꯗꯤꯀꯣ ꯍꯥꯏꯗꯤ ꯑꯩꯒ ꯋꯥꯈꯜ ꯃꯥꯟꯅꯗꯕ ꯅꯠꯇ꯭ꯔꯒ ꯅꯪꯒ ꯋꯥꯈꯜ ꯃꯥꯟꯅꯗꯕ ꯃꯤ ꯑꯃꯗꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯕ ꯑꯗꯣ ꯍꯦꯠ ꯀꯃꯦꯟꯁꯦ ꯀꯃꯦꯟ ꯄꯤꯔꯛꯄꯩ ꯋꯥꯅꯤ ꯄꯤꯔꯛꯇꯕ ꯃꯌꯥꯝꯁꯨ ꯂꯩꯒꯅꯤ ꯌꯦꯡꯉꯒꯀꯣ ꯑꯁ ꯁꯤ ꯃꯤ ꯀꯥꯏ ꯑꯩꯉꯣꯟꯗꯁꯨ ꯑꯩ ꯄꯛꯆꯗꯦꯅ ꯈꯟꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯕꯀꯣ ꯑꯗꯣ ꯀꯃꯦꯟ ꯄꯤꯔꯛꯇꯕ ꯃꯌꯥꯝꯁꯨ ꯐꯅꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯀꯩꯒꯤꯅꯣꯗꯤ ꯃꯤꯒꯤ ꯋꯥꯈꯜꯅꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯍꯥꯏ ꯆꯞ ꯃꯥꯟꯅꯩ ꯃꯤꯅ ꯑꯩꯉꯣꯟꯗ ꯑꯩ ꯄꯛꯇꯦ ꯍꯥꯏꯗꯨꯃꯥꯏꯅ ꯑꯩꯅꯁꯨ ꯃꯤ ꯄꯛꯇꯕ ꯃꯤ ꯂꯩꯌꯦꯕ ꯑꯩꯅ ꯀꯃꯦꯟ ꯄꯤꯔꯨꯗꯕꯩ ꯋꯥꯅꯤ ꯑꯗꯣ ꯑꯩꯅꯁꯨ ꯃꯤꯉꯣꯟꯗ ꯌꯦꯡꯕꯗ ꯄꯛꯇꯕ ꯃꯤ ꯂꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯅꯦꯕ ꯑꯩꯅ ꯑꯁꯤ ꯅꯨꯄꯥꯁꯦ ꯄꯛꯇꯦ ꯍꯥꯏꯔꯦ ꯀꯅꯥꯅꯣꯝꯒꯤꯗꯤ ꯄꯛꯄ ꯑꯣꯏꯔꯝꯒꯅꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯍꯦꯠ ꯀꯃꯦꯟꯠꯁ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯒꯤ ꯋꯥꯈꯜꯁꯦ ꯃꯥꯟꯅꯗꯕꯅꯤꯅ ꯅꯪꯉꯣꯟꯗ ꯄꯥꯝꯗꯕ ꯅꯠꯇ꯭ꯔꯒ ꯅꯪ ꯇꯧꯔꯤꯗꯣꯗ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ ꯑꯗꯣ ꯀꯩꯝ ꯈꯜꯂꯨꯅꯨ ꯍꯥꯏꯕꯗꯤ ꯅꯪꯅꯁꯨ ꯃꯤ ꯑꯇꯣꯞꯄꯗ ꯑꯗꯨꯝ ꯅꯪꯁꯨ ꯈꯜꯂꯝꯒꯅꯤ ꯃꯔꯛ ꯃꯔꯛꯇ ꯑꯁꯤ ꯅꯨꯄꯥꯁꯦ ꯄꯛꯆꯗꯦ ꯀꯥꯏꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒ ꯃꯥꯟꯅꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯗꯨꯅ ꯃꯣꯏꯅ ꯑꯩꯈꯣꯏ ꯄꯥꯝꯗꯕ ꯑꯗꯨ ꯇꯧꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯌꯥꯎꯅꯤ ꯑꯗꯨꯅ ꯀꯩꯝ ꯈꯜꯂꯨꯅꯨ enjoy ꯅꯥꯔꯨ ꯂꯤꯂꯤꯁꯤ ꯂꯩꯔꯦ ꯑꯗꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯪꯅꯤꯡꯕ ꯀ꯭ꯋꯦꯁꯟ ꯑꯃ ꯂꯩꯕꯀꯣ ꯅꯪꯒꯤ ꯆꯦꯅꯦꯜꯗ ꯍꯦꯠ ꯀꯃꯦꯟꯒꯨꯝꯕ ꯕꯦꯠ ꯀꯃꯦꯟꯒꯨꯝꯕꯁꯦ ꯂꯥꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯌꯥꯝ ꯂꯥꯛꯑꯦ ꯍꯥꯟꯅꯗꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯄꯥꯛꯅ ꯂꯥꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯍꯟꯊꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯂꯥꯛꯄ ꯍꯦꯠ ꯀꯃꯦꯟꯁꯤꯡꯁꯦ ꯀꯃꯥꯏꯅ ꯗꯤꯜ ꯇꯧꯒꯦ ꯑꯍꯥꯟꯕꯗꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯗꯤꯜ ꯇꯧꯗꯣꯏꯅꯣꯁꯦ ꯈꯪꯉꯝꯗꯦꯕꯀꯣ ꯀꯩꯒꯤꯅꯣꯗꯤ ꯍꯥꯟꯅ ꯀꯩꯁꯨ ꯕ꯭ꯂꯣꯒꯤꯡꯒꯨꯝꯕꯁꯦ ꯍꯥꯟꯅ ꯇꯧꯔꯛꯄ ꯅꯠꯇꯕꯅꯤ나 ꯑꯗꯣ ꯍꯥꯟꯅꯗꯤ ꯗꯤꯄ꯭ꯔꯦꯁ ꯀꯌꯥꯝ ꯑꯣꯏꯈ꯭ꯔꯖꯥꯠꯅꯤꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯋꯥ ꯂꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯏꯒꯅꯣꯔ ꯇꯧꯊꯣꯛꯄ ꯇꯝꯃꯦ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔ ꯂꯩꯔꯝꯃꯦ ꯅꯠꯇ ꯇꯥꯔꯒꯗꯤ ꯗꯤꯃꯣꯇꯤꯚꯦꯠ ꯇꯧꯔꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯇꯝꯗ ꯏꯁꯥꯗ ꯄꯥꯈꯠꯄ ꯐꯥꯎꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯑꯥꯏꯗꯤꯌꯥꯁ ꯑꯅꯧꯕ ꯊꯣꯛꯇꯕꯗꯣ ꯃꯥꯅꯦ ꯑꯣꯀꯦ ꯑꯗꯨꯒ ꯃꯊꯪ ꯀ꯭ꯋꯦꯁꯟꯁꯤꯅꯀꯣ ꯃꯈꯣꯏ ꯁꯨꯃꯥꯏꯅ ꯕꯦꯠ ꯀꯃꯦꯟꯒꯨꯝꯕ ꯑꯗꯒꯤ ꯍꯦꯠ ꯀꯃꯦꯟꯒꯨꯝꯕ ꯄꯤꯔꯛꯄꯁꯤꯡꯁꯦ ꯁꯤꯗꯩ ꯖꯁ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯊ꯭ꯔꯨꯗ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯗ ꯃꯣꯠ ꯑꯝꯇ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯍꯥꯏꯗꯤ ꯀꯣꯃꯦꯟ ꯁꯨꯃꯥꯏꯅ ꯄꯤꯔꯛꯄ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯊꯤꯡꯉꯨꯕ ꯉꯝꯗꯕꯅꯤꯅꯀꯣ ꯃꯈꯣꯏꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯤ ꯑꯃꯅ ꯍꯥꯏꯗꯤ ꯕꯦꯠ ꯀꯣꯃꯦꯟ ꯏꯔꯛꯏꯕ ꯃꯤꯗꯣ ꯑꯗꯨꯗ ꯃꯤ ꯑꯇꯣꯞꯄ ꯑꯃꯅ ꯃꯉꯣꯟꯗ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯩꯗꯣ ꯃꯤ ꯑꯃꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯁꯥꯗ ꯀꯩ ꯐꯥꯎꯒꯦ ꯍꯥꯏꯕꯗꯣ ꯈꯪꯍꯟꯅꯤꯡꯉꯦ ꯑꯍꯥꯟꯕꯗ ꯑꯗꯨꯗ ꯃꯈꯣꯏꯗ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯍꯩꯅꯗꯕ ꯐꯥꯎꯔꯒꯗꯤ ꯅꯈꯣꯏꯅ ꯃꯤ ꯑꯇꯣꯞꯄ ꯑꯃꯗ ꯁꯤꯟꯅꯕ ꯃꯇꯝꯗ ꯃꯤ ꯑꯇꯣꯞꯄꯗꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯀꯣ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯋꯥꯈꯜꯁꯦ ꯈꯪꯍꯟꯅꯤꯡꯉꯦ ꯄ꯭ꯔꯤꯇꯤꯁ ꯅꯥꯝꯁꯤ ꯂꯩꯔꯦ ꯑꯗꯣ ꯑꯩꯒꯤ ꯀ꯭ꯋꯦꯁꯟꯁꯦ ꯅꯪꯒꯤ ꯆꯦꯅꯦꯜꯁꯤꯗꯀꯣ ꯃꯦꯀꯞꯀꯤ ꯀꯩꯒꯤ ꯃꯌꯥꯝ ꯇꯧꯋꯤꯗꯅ ꯑꯗꯣ ꯍꯦꯠ ꯀꯃꯦꯟ ꯂꯥꯛꯄ꯭ꯔꯕ ꯑꯗꯣ ꯍꯦꯠ ꯀꯃꯦꯟꯁꯦ ꯂꯥꯛꯄ ꯀꯥꯟꯗ ꯅꯉꯣꯟꯗ ꯀꯩ ꯐꯥꯎꯒꯦꯕ ꯗꯤꯃꯣꯇꯤꯚꯦꯠ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯔꯗꯤ ꯁꯥꯎꯅꯤꯡꯕ ꯄꯣꯛꯑꯦꯀꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯃꯁꯦꯟ ꯑꯣꯏꯃꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯑꯇꯣꯞꯄ ꯃꯤꯅꯗꯤ ꯀꯩꯁꯨ ꯁꯤꯖꯔꯛꯇꯦꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯩꯇꯩ ꯃꯆꯥꯒꯨꯝꯕ ꯉꯥꯛꯇ ꯁꯤꯗꯩꯅ ꯑꯗꯨꯒꯤ ꯈꯔꯗꯤ ꯁꯥꯎꯅꯤꯡꯉꯦ ꯑꯗꯣ ꯀꯩꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯪꯅꯤꯡꯉꯦ ꯅꯪꯒꯤꯗꯤ ꯐꯤꯠꯅꯦꯁꯀꯤ ꯉꯥꯛ ꯇꯧꯕꯅꯤꯗꯅ ꯐꯤꯠꯅꯦꯁꯀꯤ ꯇꯧꯕꯅꯤ ꯑꯗꯒꯤꯗꯤ ꯗ꯭ꯔꯦꯁ ꯀꯃꯥꯏꯅ ꯁꯦꯠꯀꯅꯤ ꯑꯩꯒꯤ ꯕꯣꯗꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯒ ꯀꯃꯥꯏꯅ ꯆꯥꯟꯅꯅ ꯁꯦꯠꯀꯅꯤ ꯑꯁꯤꯅꯆꯤꯡꯕ ꯀꯥꯟꯅꯕ ꯏꯟꯐꯣꯔꯃꯦꯁꯟ ꯉꯥꯛꯇꯅꯦꯕ ꯅꯪꯒꯤ ꯆꯦꯅꯦꯜ ꯅꯪ ꯄꯤꯔꯤꯁꯦꯀꯣ ꯅꯉꯣꯟꯗ ꯍꯦꯠ ꯀꯃꯦꯟꯒꯨꯝꯕ ꯊꯥꯔꯛꯄ ꯌꯥꯎꯕ꯭ꯔꯕ
ꯍꯦꯠ ꯀꯃꯦꯟ ꯌꯥꯎꯋꯤ ꯀꯩ ꯐꯥꯎꯋꯤ ꯀꯃꯥꯏꯅ ꯗꯤꯜ ꯇꯧꯒꯦꯕ ꯍꯦꯠ ꯀꯃꯦꯟ ꯂꯥꯛꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦ ꯑꯗꯨ ꯀꯩ ꯍꯥꯏꯅꯤ ꯑꯩꯅꯗꯤ ꯁꯣꯝ ꯅꯥꯀꯟ ꯇꯨꯝꯗꯒꯩ ꯗꯥꯏꯔꯤꯒ ꯐꯥꯛꯇꯣꯛꯇꯅ ꯏꯗꯣꯏꯅꯦꯕ ꯊꯤꯒꯠꯂꯒ ꯈꯣꯠꯀꯠꯂꯒ ꯀꯣ ꯐꯖꯅ ꯑꯃꯨꯛ ꯁꯦꯝꯃ ꯊꯥꯒꯠꯈ꯭ꯔꯅꯤꯕ ꯅꯪꯅ ꯀꯩ ꯈꯪꯗꯅ ꯀꯥꯏ ꯏꯔꯛꯀꯗꯣꯏꯅꯦꯕ ꯀꯃꯦꯟꯁꯤꯗ ꯑꯗꯣ ꯑꯩ ꯀꯩꯁꯨ ꯌꯥꯝꯅꯗꯤ ꯈꯟꯖꯜꯂꯨꯗꯦ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯂꯥꯛꯄꯖꯥꯠꯅꯤ ꯀꯥꯏꯅ ꯈꯜꯂꯒꯗꯤ ꯇꯣꯛꯇꯣꯏ ꯃꯤ ꯈꯔ ꯑꯃꯗꯤ ꯑꯩꯒꯤꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯔꯤꯗꯅ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯗꯨꯝ ꯀꯩꯝꯇ ꯈꯟꯗꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗꯌꯥ ꯎꯅꯕ ꯆꯠꯂꯅꯤ ꯀꯣꯏꯁꯟ ꯑꯔꯨꯕ ꯍꯪꯉꯛꯀꯅꯨꯀꯣ ꯀꯣꯏꯁꯟ ꯑꯔꯨꯕ ꯅꯠꯇꯦ ꯌꯥꯝ ꯂꯥꯏꯕ ꯀꯣꯏꯁꯟꯅꯦ ꯗꯌꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯃꯦꯖꯤꯛꯀꯨꯝꯕ ꯑꯗꯒꯤꯗꯤ ꯑꯌꯥꯝꯕꯅ ꯃꯦꯖꯤꯛꯅꯦ ꯑꯗꯩ ꯁꯣ ꯆꯠꯄꯒꯨꯝꯕꯗ ꯇꯧꯕ ꯑꯗꯨꯒ ꯂꯥꯏꯐ ꯊꯥꯗꯣꯛꯑꯒꯅ ꯕ꯭ꯂꯣꯛꯀꯤ ꯇꯥꯏꯞꯇ ꯂꯥꯏꯐ ꯊꯥꯗꯣꯛꯄꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯄꯁꯤꯗꯀꯣ ꯃꯦꯖꯤꯛꯁꯤꯗꯤ ꯃꯦꯖꯤꯛ ꯈꯪꯕ ꯃꯤꯅꯗꯤ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤꯕꯀꯣ ꯁꯤꯗꯤ ꯑꯥꯔꯠꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯁꯦ ꯑꯗꯩꯗ ꯀꯃꯦꯟꯇꯅꯦ ꯍꯦꯠ ꯀꯃꯦꯟꯒꯨꯝꯕ ꯂꯥꯛꯄ ꯌꯥꯎꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯃ ꯌꯥꯎꯋꯦ ꯅꯃꯥ ꯌꯥꯎꯋꯦꯕ ꯍꯦꯠ ꯀꯃꯦꯟꯁꯦ ꯃꯈꯟ ꯃꯈꯟꯅꯦꯕꯀꯣ ꯃꯈꯟ ꯃꯈꯟ ꯍꯥꯏꯕꯗꯤ ꯊꯑꯣꯏꯅ ꯑꯩꯉꯣꯟꯗ ꯄꯔꯁꯅꯦꯂꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤ ꯄꯤꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯁꯤꯒꯨꯝꯕ ꯊꯤꯔꯒ ꯍꯥꯏꯔꯛꯄꯁꯨ ꯌꯥꯝ ꯊꯦꯡꯅꯔꯦꯕ ꯑꯩꯀꯣ ꯑꯗꯒꯤ ꯑꯩꯅ ꯇꯧꯔꯤ ꯄꯣꯠꯇꯣ ꯎꯍꯧꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯍꯦꯠ ꯍꯥꯏꯅ ꯂꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯀꯥꯏꯟ ꯑꯣꯐ ꯑꯗꯨꯗꯤ ꯑꯃꯨꯛ ꯅꯦꯒꯦꯇꯤቭ ꯑꯣꯏꯖꯔꯒꯁꯨꯀꯣ ꯃꯥꯅ ꯈꯪꯉꯦꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯔꯛꯄ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯔꯤ ꯄꯣꯠꯇꯣ ꯃꯥꯅ ꯎꯈ꯭ꯔꯦ ꯃꯥꯅ ꯎꯕꯒꯤꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯍꯣꯏ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩ ꯈꯪꯉꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯪꯉꯦ ꯍꯥꯏꯗꯣꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗꯗꯤ ꯑꯃꯔꯣꯝꯗ ꯅꯦꯒꯦꯇꯤቭ ꯃꯈꯜ ꯑꯃꯅꯦꯕ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯗꯤ ꯑꯩꯗꯤ ꯃꯥꯡꯖꯕꯅꯤꯅ ꯑꯗꯨꯕꯨ ꯑꯗꯨꯗꯤ ꯑꯩꯅ ꯍꯦꯠ ꯑꯣꯏꯅꯗꯤ ꯂꯧꯗ꯭ꯔꯦ ꯃꯊꯪꯗ ꯑꯗꯨꯃꯥꯏꯅ ꯎꯗꯅꯕ ꯁꯦꯝꯕ ꯂꯣꯏꯔꯦꯅ ꯍꯦꯠ ꯀꯃꯦꯟ ꯂꯥꯛꯄꯁꯦ ꯀꯩ ꯐꯥꯎꯋꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯃꯥꯏꯅ ꯗꯤꯜ ꯇꯧꯒꯦ ꯗꯤꯜ ꯇꯧꯕꯁꯤꯀꯣ ꯑꯩꯗꯤ ꯑꯌꯥꯝꯕ ꯑꯗꯨꯝ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯔꯗꯤ ꯑꯌꯥꯝꯕꯁꯨ ꯈꯪꯉꯦꯕ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯈꯤꯇꯪ ꯍꯥꯏꯔꯛꯄꯁꯦ ꯑꯩ ꯃꯤꯅ ꯋꯥ ꯉꯥꯡꯕꯁꯦ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯗꯤ ꯌꯥꯝ ꯍꯔꯠ ꯇꯧꯒꯜꯂꯦꯕ ꯇꯧꯁꯨ ꯇꯧꯋꯦꯕ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯕ ꯑꯗꯣ ꯁꯤꯗꯤ ꯁꯨꯝ ꯑꯦꯚꯣꯏꯗ ꯇꯧꯕ ꯇꯝꯃꯦ ꯇꯝꯅ ꯁꯨꯝ ꯇꯣꯏꯅ ꯁꯨꯝ ꯎꯔꯛꯄꯅꯤꯅꯀꯣ ꯑꯩꯅ ꯃꯥꯒꯤꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯃꯌꯥꯝꯅꯀꯣ ꯕ꯭ꯔꯣ ꯐꯖꯩꯌꯦ ꯈꯣꯠꯂꯦ ꯂꯥꯏꯛ ꯐꯥꯔꯁ ꯀꯥꯏꯅ ꯇꯧꯕ ꯃꯌꯥꯝꯗꯣꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯎꯔꯒ ꯑꯃꯇꯪ ꯑꯃ ꯌꯥꯎꯔꯝꯕꯗꯣ ꯑꯩ ꯈꯜꯂꯤ ꯃꯥꯒꯤꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯏꯒꯅꯣꯔ ꯇꯧꯊꯣꯛꯑꯦꯕ ꯍꯥꯏꯗꯤ ꯂꯞꯇꯨꯅ ꯍꯦꯟꯅ ꯌꯥꯝꯃꯛꯄꯗꯣ ꯍꯦꯠꯇꯨꯗꯤ ꯈꯤꯇꯪ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯟꯇꯣꯛꯑꯒ ꯑꯗꯨꯝ ꯏꯒꯅꯣꯔ ꯇꯧꯊꯣꯛꯑꯦ ꯑꯍꯥꯟꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯟꯁꯨ ꯍꯟꯗ꯭ꯔꯦ ꯍꯥꯟꯅ ꯍꯜꯂ ꯈꯣꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯈꯣꯠꯅ ꯇꯧꯕ ꯅꯠꯇꯕ ꯑꯗꯨꯝ ꯍꯟꯁꯨ ꯍꯟꯗ꯭ꯔꯦ ꯏꯒꯅꯣꯔ ꯑꯣꯏꯅ ꯇꯧꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁꯣꯂꯨꯁꯟꯁꯦ ꯏꯒꯅꯣꯔ ꯇꯧꯕꯅꯦꯕ ꯏꯒꯅꯣꯔ ꯇꯧꯈ꯭ꯔꯕꯅꯤꯅ ꯃꯥꯅ ꯋꯥꯟꯁ ꯇ꯭ꯋꯥꯏꯁ ꯇꯧꯔꯝꯃꯒ ꯑꯗꯨꯝ ꯇꯟꯅ ꯇꯣꯛꯈ꯭ꯔꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯈꯜꯂꯦꯗꯤ ꯑꯩꯗꯤ ꯃꯥꯟꯅꯔꯨꯕꯗꯣ ꯇꯜꯂꯦꯕ ꯃꯥꯟꯅꯕꯤꯗꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯗꯣ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯔꯦꯕ ꯅꯨꯡꯁꯤꯗꯕ ꯃꯤꯗꯨꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯜꯂꯒ ꯑꯃꯨꯛ ꯌꯦꯡꯕ ꯀꯩꯗꯧꯅꯤ ꯑꯩ ꯍꯟꯅ ꯌꯦꯡꯗ꯭ꯔꯦꯕꯀꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯗꯨꯗ ꯑꯣꯏꯅ ꯑꯩꯅ ꯅꯨꯡꯁꯤꯕꯗꯣ ꯂꯞ ꯇꯧꯔꯁꯨ ꯐꯨꯕꯤꯔꯝꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯐꯕ ꯐꯖꯕ ꯋꯥꯔꯤ ꯍꯥꯏꯕꯤꯔꯛꯄꯁꯦ ꯌꯥꯝ ꯃꯣꯇꯤꯚꯦꯠ ꯇꯧꯔꯒ ꯌꯥꯝ ꯍꯔꯥꯎꯋꯦ ꯅꯨꯡꯉꯥꯏꯖꯩꯑꯕ ꯑꯩꯉꯣꯟꯗ ꯑꯗꯨꯅꯕꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯑꯩ ꯐꯖꯅ ꯆꯤꯜꯂꯁꯨ ꯚꯤꯗꯤꯑꯣꯁꯦ ꯚꯤꯗꯤꯑꯣ ꯋꯤꯛ ꯑꯃꯗ ꯚꯤꯗꯤꯑꯣ 3-4 ꯊꯥꯒꯠꯇꯕ ꯌꯥꯗꯦ ꯍꯥꯏꯅꯀꯣ ꯑꯗꯨꯝ ꯑꯩ ꯁꯦꯝꯃꯒ ꯇꯧꯖꯩꯅꯦꯕ ꯑꯗꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯒꯤꯅꯤ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯗꯨꯒ ꯍꯦꯠ ꯀꯥꯡꯕꯨꯗꯨꯒꯤꯗꯤ ꯏꯒꯅꯣꯔ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯍꯦꯠ ꯀꯥꯡꯕꯨꯗ ꯋꯥꯍꯩ ꯑꯃꯅꯤꯒ ꯍꯥꯏꯅꯤꯡꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯣꯏꯗ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯊ꯭ꯔꯨꯗꯀꯣ ꯑꯩ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤꯀꯣ ꯑꯌꯥꯝꯕꯅ ꯍꯦꯠ ꯀꯃꯦꯟ ꯄꯤꯕ ꯃꯤꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯗꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯥꯏꯔꯤꯛꯁꯨ ꯍꯩꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯦꯕ ꯑꯗꯣ ꯃꯣꯏ ꯄꯦꯟꯗꯕ ꯈꯔ ꯂꯩꯕꯒꯤꯅꯦꯕ ꯃꯣꯏꯗ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯂꯩꯕ ꯄꯦꯟꯗꯕ ꯃꯥꯅ ꯇꯧꯒꯦ ꯈꯟꯕ ꯄꯣꯠꯇꯣ ꯃꯥꯅ ꯉꯝꯍꯧꯗ꯭ꯔꯒ ꯃꯤꯅ ꯇꯧꯈꯤꯕ ꯎꯕꯗ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯑꯗꯨꯝꯕ ꯃꯤꯅ ꯑꯌꯥꯝꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯁꯥꯎꯅꯤꯡꯕꯗꯣ ꯃꯥꯅ ꯀꯤꯕꯣꯔꯗꯇ ꯐꯣꯡꯗꯣꯔꯛꯄꯅꯦꯕ ꯍꯥꯏꯗꯤ ꯇꯥꯏꯞ ꯇꯧꯔꯒ ꯐꯣꯡꯗꯣꯔꯛꯄꯅꯦꯕ ꯑꯗꯨ ꯇꯥꯏꯞ ꯇꯧꯔꯒ ꯐꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯃꯤꯒꯤ ꯀꯃꯦꯟ ꯕꯣꯛꯁ ꯆꯪꯉꯒ ꯐꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠꯇꯀꯣ ꯆꯤꯟ ꯊꯤꯔꯒ ꯑꯗꯒꯤ ꯇꯧꯗꯦ ꯍꯥꯏꯔꯒ ꯐꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯉꯝꯕ ꯑꯩꯒꯤ ꯉꯝꯃꯣꯏꯗꯣꯏꯅ ꯍꯥꯏꯕꯗꯣ ꯄꯣꯖꯤꯇꯤꯚ ꯋꯦꯗ ꯄꯣꯖꯤꯇꯤꯚ ꯋꯦꯗ ꯃꯥ ꯊꯣꯛꯂꯛ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯩ ꯃꯦꯖꯤꯛ ꯇꯧꯔꯦ ꯃꯅꯤꯄꯨꯔꯗ ꯑꯩ ꯍꯩꯔꯦ ꯑꯩ ꯋꯥꯈꯜꯗ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯑꯗꯨꯗꯣ ꯃꯌꯥꯝ ꯂꯩꯔꯝꯒꯅꯦꯕ ꯊꯣꯛꯄ ꯇꯟꯅꯕꯒꯤꯅꯦꯕ ꯉꯝꯅꯗꯕꯒꯤꯅꯦꯕ ꯑꯗꯨ ꯂꯣꯏꯅ ꯊꯣꯛꯄꯤꯔꯣ ꯁꯤ ꯑꯗꯨꯃꯥꯏꯅ ꯀꯤꯕꯣꯔꯗ ꯑꯣꯏꯅ ꯇꯧꯁꯨ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯩ ꯈꯪꯉꯤ ꯑꯩꯁꯨ ꯍꯩꯅꯤ ꯑꯗꯣ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏ ꯑꯉꯥꯡꯅ ꯇꯧꯋꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯊꯣꯛꯂꯛ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯁꯤꯅꯦ ꯀꯝꯄꯤꯇꯤꯁꯟ ꯑꯣꯏꯔꯁꯨ ꯑꯗꯨꯗꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯌꯦ ꯗꯌꯥꯒ ꯀꯝꯄꯤꯠ ꯇꯧꯅꯕ ꯑꯇꯣꯞꯄ ꯑꯍꯩꯕ ꯑꯃꯃꯨꯛ ꯊꯣꯛꯂꯛꯑꯗꯤ ꯗꯌꯥꯁꯨ ꯍꯦꯟꯅ ꯍꯣꯠꯅꯔꯛꯇꯣꯏꯅꯦꯕ ꯃꯥꯅ ꯁꯤꯗꯩ ꯐꯖꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯅꯗꯔ ꯁꯤꯗꯩ ꯍꯦꯟꯅ ꯇꯣꯞ ꯑꯃꯃꯨꯛ ꯇꯧꯒꯦ ꯀꯥꯏꯅ ꯃꯣꯇꯤꯚꯦꯁꯅꯦꯜ ꯑꯣꯏꯔꯛꯇꯣꯏꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯣꯟꯂꯤ ꯍꯦꯇꯔꯁ ꯈꯛꯇꯅꯤꯀꯣ ꯍꯥꯏꯗꯤ ꯑꯇꯩꯗꯗꯤ ꯀꯩꯁꯨ ꯍꯥꯏꯖꯗꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯍꯦꯠ ꯄꯤꯕ ꯀꯥꯡꯕꯨꯗꯨꯗ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯃꯥꯒꯤ ꯏꯅꯔꯖꯤꯗꯣ ꯅꯦꯒꯦꯇꯤꯚ ꯏꯅꯔꯖꯤꯗꯣ ꯄꯣꯖꯤꯇꯤꯚꯇ ꯑꯣꯟꯊꯣꯛꯑꯒ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯄ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯐꯖꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯗꯤ ꯑꯩꯒꯤ ꯀꯣꯏꯁꯟꯁꯦ ꯂꯣꯏꯔꯦ ꯑꯗꯣ ꯌꯥꯝꯅ ꯅꯥꯔꯨ ꯂꯤꯂꯤꯒꯤ ꯈꯪꯗꯕ ꯂꯩꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯩꯅ ꯈꯪꯕ ꯑꯃ ꯍꯥꯏꯔꯝꯒꯦ ꯃꯥꯁꯦ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯒꯨꯝꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯁꯨ ꯆꯠꯂꯒꯀꯣ ꯑꯩꯈꯣই ꯐ꯭ꯔꯤꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒꯨꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗꯗꯤ ꯆꯥꯗ꯭ꯔꯕ ꯐꯤꯔꯣꯜꯒꯨꯝꯕꯁꯦ ꯃꯥꯅ ꯀꯂꯦꯛ ꯇꯧꯕꯤꯔꯒꯀꯣ ꯁꯨꯝꯕꯁꯤꯡꯗ ꯗꯣꯅꯦꯠ ꯇꯧꯕꯒꯨꯝꯕ ꯊꯕꯛꯁꯨ ꯇꯧꯕꯅꯦ ꯃꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯃꯥꯅ ꯚꯤꯗꯤꯑꯣꯗ ꯑꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯁꯦꯝꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯍꯥꯞꯄꯤꯔꯝꯃꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ